ngasi nungthin gi content sing si anamna mapal lepak lamda thokpa amasum India gi wang mana amasum Manipur gi wang mana thokpa thodok watok maru eba content khar khatang lokhachraga mayam da share tawjige Thailand da COVID-19 naba thengnadaba numit chamani sure aduga mokhoina COVID-19 thengnadaba mataw karamaina lakshinba ngambage haibadugi matang da su mayam sanlakna share tawjige Thailand da COVID-19 naba thengnadaba numit chamani sure Thailand da COVID-19 naba miyoi thengnadaba numit chamani sure haina lebak asigi Center for COVID-19 Situation Administration CCSA na phungdokre adum oinamak Thailand da tourism amasu mapan lebak asigi pothok thadokpada mapan yamna tangba maramna laichat asina lebak sigi economy da sathina saitheng pire Thailand da me kun ga taruktigi miyam marakta COVID-19 naba amata hojik phawbra thengnarak3 haina CCSA na phungdokhe Masi police na border sing da yamna kanna ngak sienbagumba akanba section thorang sing paikhatuna COVID-19 sandokpa thingbada mai pakpa ngambani haina CCSA na haiki leba asigi ngamkhaida mapa leba kimyoi sanghandaba thama sing yamle adumainama nongthak lambi amasung ngamkhai sing thingmana Thailand gi economic march thadagi tourism industry dagi sel lakpa watpa maramna phibam sokle northern hemisphere winter mangoinana tourism sanghananaba Thai government in principle yare amasu miyam na pamnaba resort Phuket Island da tourism sanglabada thamapan phawba leibigi ayaba pinaba thorangsu tawrehensu pawsna makhatana phungdokli atopa maruoiba paw amanamo November ama phawbugi manungda vaccine yenthoknabagi thorang townaba US ki state singda khangankhre COVID-19 laichatagi ngakthokpa ngamgadaba afaba vaccine ama yenthokpa yanabagi-damak lakliba November ama phawbugi manungda sem sanaba United States ki Center for Disease Control and Prevention CDC na state singda khangankhre hairi COVID-19 vaccine yenthoknaba mafamsing semgatnabagi-dama Macation Corporation amasu masigi masasing na atubo matamda permit piraklagani haina CDC gi director Robert Redfield na state ki Governor singda amasum health department singda thakiba sithi amada khanki yenthoknaba saising semgatpada thengthanba yaba masak sing lauthoknaba governor singna honabiyu haina mahakna khanki asigumba permit lawnabagi dama mauksagi oina sangba matam aduda yamna thuraba public health program asida asoba khurau oigane haina Redfield na sithi aduda haki United States da asalaiba COVID-19 ngakthoknaba vaccine kayadi khwaidagi maru oiba amasum aroiba tangkak oiba ahumsuba tangkakki clinical sangeng sing hokre Financial Times ki interview amada Food and Drug Administration FDA gi commissioner Stephen Hanna ahumsuba tangkakki clinical sangeng loidringaida emergency use authorization EUAP duna vaccine sizinabagi thabak yengsinba pami hainasu makhatana phungdorakle atopa maru oiba paw amanamo San lising kya puba jahas ama crew member nifugani thoiga puna Japan gi ising sarukta lupkhre kha Japan gi ithat amagi manakta samudra gi phibam yamna suksilakpa matamda san lising manga ga chanipan pukiba cargo jahas ama crew member nifugani thoiga puna lupkhre haina pawgi sourcing na hairi jahas lupagi thodok thokraba matungda Filipino crew member ama life bag pharga tawduna leirambadagi Japanese Navy gi P3C surveillance aircraft na thengnabadagi kanmangamkhi phibam yamna phana laidiba nupa aduna rescuer singda jahas lupagi matangna wafam kya tamkhi ton lising 13 sama pangani phugo tere lumba Gulf Life Corp 1 jahas adu san lising mga gasani panpuduna East China sigi Amami Oshima da holakhibane nonglai nungsit marakta awaba tabadagi jahas aduna ngarang anganbada awaba tabagi pawpirakhi nonglai nungsit mesak homjilakpa matam oiba maramna jahas adu awaba takibu oigani haina thajari rescuer singna sangsinba matamdare nonglai nungsit adu area adu lanthoktor homdokhi haina Japanese Coast Guard ki regional headquarter spokesman Yuichiro Higasina phungdokhi thiba khangdraba atopa crew members singdugi marakta Philippines masa 39 New Zealand masa ani amasum Australia masa ani yaukhi jahas adu United Arab Emirates UAE da base toba Gulf Navigation Holding gine jahas asi hokiba August thagi mai salakpada New Zealand thadoktuna holakhibine haina su pawsin makhatana phungdorokli khangjin madaka na report amana COVID-19 na maram oiduna lairaba nupigi sang yamna hengalakadori UN
COVID-19 laichat asina maram oiduna South Asia da English singa kunga mathoida nupi singi marakta lairabagi sang hengalakani amasum mathangi sei taragi khujing asida masagi sei kunga manga dagi kunthraga mari fawbugi marakta laibisingda nupa ga yengnabada nupina lairaba hengani haina United Nation gi anawa data amada phungdokre COVID-19 laichat asida yamna sauna sang kaiba mongda nupi amasum nupi masa million nifugo tare rom kham thengna lairabo ohengani Masina haukiba sahi taragi khujing kaya sida makhoibu singkhatnaba hotnaduna lakhiba du amuk thabak handok halagani haina UN Women amasung UN Development Program na phungdokhi From Incentives to Action Gender Equality in the Wake of COVID-19 haina maming thonba report ta nupa amasum nupi gi marakta lairabagi gap asi South Asia da makhata na phibam sokchilakigani haina phungdokhi Pitribida kham thengna lairabasinggi marakta sada marfuga taret ki laifam oiriba Central amasum Khai Asia amadi Sub Saharan Africa da mathang sitna ahenba mi million yankhaiga mari amasum kunga mari kham thengna lairabagi pankhaida yauragani COVID-19 na maram oiduna makhoi International Poverty Line gi makhada lairagani hairi laisat thoktringai mamangda South Asia da nupi singi marakta Lairabagi red asi English singa kunga mathoida sada tara oigani haina project tawki masi haujikti laisat na maram oiduna sada tara go humdo yauragani haina thajari English singa kunthra phawbada lamdam asida lairaba nupi amasum nupi masagi sang asi sada tara ga manga ga point nipan oigani haina laisat thoktringaida project tawki ba dusu haujikti sada tara ga nipan ga point taru yauragani hairi nupa amasum nupi animaki imung semgatnaba maru oiba sahi matang oiriba kunga manga dagina kunthraga mari asida nupa amasum nupi gi marakta lairabagi khalsu yamna khenagadori English singa kunga mathoida P3B sinma thungna nupa lairaba chama khudingda nupi lairaba masingdi samga taraga nipan oigadori amasum masigi ratio asi English singa kunthra phawbadadi sama amasum samaga kunga matho oiraba yai haina supanari Yamna nungaitaba Manipur thokiba thawdo adugi content do amuk hana mayam da share tawjage sahi tara mari da ngai ribi rape victim Rims Hospital laikhidrei Maza Khan rima lauthakhrei ngarang mayang Imphal Police Station gi manung sanba Yendaw Palida Gyan mangduna tarambadagi Rims Hospital gi ICU do laikat naramkhiba masagi sei taraga mari khaktama ngai ribi rape victim ngasi laikat na bangamdana laikhidrei thawdo asida sena bani haiba ngarang Imphal West Police na phakiba Maza Khan ngasi Special Court Proxo gi court puthoktuna namit tari ningi police custody rima lauthakhrei khoi saunaraba miyam na ngasi rape victim asi laikhidabada Piendaba phongdokpaga loinana masida chenabasing athuba matamda phaw haiduna mayang Imphal maikeida khongjang sangsilakhi police ki maikeidagisu miyam adubu tankhainaba tear gas shell kya kaphi hairi misi asiga mari lainana CM kiba GAC gi thawmi singa CM ga ngasi nungthul unakhre unabaduda Deputy Speaker K Robindro MMWO gi President MCM gi President amade mayang Imphal Municipal Council Ward number 13 gi Councillor amadi Rahul Khan su saruk yakhi haina Secretary 2CM Ningthaujam Geoffreyna thokpa memorandum amana hairi thawdo asida CNRiba main accused police na phaduna police custody da leire masida CN bataisu athuba matamda lokhatpam thokpa procedure lokhatna faragani state government na victim gi family da mari lenaba scheme gi makhara yamdrabda lupa lakh manga piragani JC na karigumba makhal gi khongjang changsinba lepa amadi athuba matamda investigation loihananabagi damak Police da cooperation piba haba wafam sing asida yanare haina memorandum aduda palli laikhidrabi rape victim asigi asiba haksang rim smoke da postmortem tawnobgi damak thamkri hairi Manipur Commission for the Protection of Child Right ki chairperson Sumati Bala Ningthaujam na lusingduna victim asigi imung manunga unakhi GAC amadi CSO singna silam kiba meeting da su saru yabaga loinana commission asigi maikaidagi su achumba phangnabgi damak Tawpham thokpasing tawgani haina phongdolamki haina commission asigi chairperson Sumati Bala Ningthaujamna thadorok pasur amana su phongdorakli myam video su matang sai lusinjarage nore nungdaramdamu update pizarage thank you